Khara saungna ngangna khibaduna oiram male. Imungdo unmu waingmuji. Sakka unna kidre mapal thokani kaungna khibagum. Thabak chathokadaba singdi chatnakre. Chak phauba chagani kaukhrabagum. Kitchen nga sai lehoba phibamda. Hauzik so adumak leiri. Chak chanaba kaurugadawso laiza khoktak chakhrabani. Amuk hanna kauba ngamgani so ma thazadre. Upai leitraduna chinglembagi nakta lai. Thongzilda leplaga thongda khutna kokok thillaga kauri. Chinglemba taradim da thoro. Chinglemba su taraduna thori. Je ke hage. Chakanam chanadre. Charlo ite thirage ko. Chinglemba di thoini hena khanjilude. Adumang icham na khumlei. Hoi loi je. Makoi ani punna chakhomda changaklaga laizana chakto phasana sembire. Chinglemba ngasai thokiba wari dudi haudoraktre. Adubu wafam amadi khangingla male. Chakto chana hangaklami. Iche se sida kamai lakige. Laizi thazadana wahangama chinglembana khangang hanglakpaduda kumpam khangdadana lei. Adubu chinglemba mana lana khankidanamba sema minok aman noklaga hairaklami. Aina dum lakpani. Thabak suzagena. Chak hapokhoro chinglemba. Yarni je. Ngasai dagi kok chungsinaraga wa tanaribani. Chana jabi mani mamo anido. Khubak ta ngasiga tharaga anirakti sukhrabani. Susina nongdren dagi chaba. Adubu phatta loksing suhande. Henadum henjilakpagum mathamoida henadum singnaraga thamkhrabani. Ngasai nongdren hairambo wahaiduna susidi sauning badanatre. Maya mamangduda mabu ikaiba piri haiduna henadum makhoi mayambu singnaribani. Lena tharoi haibagi maongni. Kaplubagi masam manai pha khe phamung machiduda ngasaidagi phamlaga leiribani. Susido sauning bagi mayain oira male machin mayagado chikthektuna wagado maida netlaga ngangdugu ngangakli. Ngasai yam khatkiba magi manaw pa pokmina dabdo madusu aina kaidogemu. Manegi khudanga se phadana. Aina lemna khaktok tong nati. Aina tawba ngambado mayek sengna khangangadoribani. Lata susina sauribado phathagadra hairaga henadum saunaba wa haijili. Achakpa maida gi leptana haizinbani. Icha nupase yam pangkhre. Makok to loksanbagi wakhal amata yaudre. Sine yum panba yaba haunade. Khara saukhresune taptharakanda them naudana khara hayo. Haigumdana amasi lemna thaba yaba natiko. Khwai marudine minnai nupiduniko. Wakhal khalo. Tu sone hingdaw nate. Leiriba property singse nakhoigi ngakta oigadawbani. Moina pangai hairaga chatkadaba natene. Wakhal tawko wakhal taw harisini imadi. Ima ai mi halage. He madu yade ko madu yade. Hat patupa haidudi imausu jail da leini. Jail da su leiroidaba makhoi da sulaman khumba yaba plan singadabani ne. Hera makhoi na panglagak saba yabro. Haujikti lata aigi itiksu khanghaladabani. Susingaya khalabatong lata da mana khalibasingdo loina paudamli. Lata sungayakti wakhal khalli. Adubu masu maduda yari haibagum mangak nomai. Aduga simasu hairaklami. Taha badi yadi ko. Susi mangak nomlaga hoi haina pakhum di pikre. Kolei fenglinge tanjadada phone toksilakpadadadi paibasu pharak tagum taw. Haifeti mamai lei thoklaga yengi. Wakhal da sukana oirazano khalli. Kona tawrage khandana paikhaludre. Adubu anirak suzilakpadudadi ma sukana no yenglurage khanna makhutto sengboy sengdaboy isingduna haipet chamthoklaga prap laktuna fresh mathaktagi phone do lawrage yengli. Makhutta su chotpana oi thangba khubi amadi khudombinuna chapoi paiba tawrage yengbani. Adubu unknown number ni. Ngaya khanjana duna leiraga tawrakliba call do receive tawi. Hello. Charaba. Nupa amagi khonjel da hairakpani. Khonjel do hana takhrabagum. Laiza mamit haifet uisilaga ningsingnabu honai. Nupa do amukasu hairei. Tadro. Laiza uisilama mamit do phat pangthorei. Khonjel do khangre haibagum.
Wahai ama phau kangthoklamda call do fatkai. Amuk changlaga block list thamgi hotnarui adubu madumakti tawrudre. Adumna leiringe call do muhana tawsile. Laiza sakpham oli. Pisumani do hafet sukchine. Itan tan thabo matau ulaga handakti call do paikhali. Adubu ma wangangdi. Nupadu nangangli. Phone tora di response kamai pini khangdabro. Laiza mai thong do khra sukchinna khonjel do da itan tan thana khumi. Kaino. Hey, call kak pai maramero. Hai de do ga khum da kai Laiza ma gi thokpang khumi. Ranba. Dang de gi number se kana de hurali ba. Somda nikso ayuk chak charak tabaduna restaurant amada laktuna chana bakra charaga leirambani. Yato na haifet chikpada hauda ngariba pizza do leplaga makhutna paiduna makhawaira thangtharakre. Pakhum mama pina bo honari. Huran bagi thabak tabo huran bana ngamdaba heitaba mung leibro. Si hairanga pizza do thangatlaga chikre. Huran ba nangonda kanana aigi number huralu haige. Huh. Khonjel do de habet fazaba walida ipen pendida. Laiza thawai sa sa da khumle. Ai thabak chiliko nangi khaifam nate. Khaininga gana ne Lucy da khairo. O ai gi se khai boina thoba. Cha ka cha da bane pukse adrada pattale. Kem yaudre tawrise. Nik khonjel ga do sem laga tasing na masado soktharabagum warabagum matong mana tawri. Laiza so madudi asing mani tasing na chaki de khangmana ayakti wangang de wakhal khan basu mali adubu kuina leithade fatkhum lei chak la madi chak law kaino yam lei nangi chak saruk to kanam ta cha de irai lai ne wai khara sikhum doragle nang thilo Laiza handakti magi khonjel do volume khara wang khatlaga hairi kariya aibu nangi minai ro Ahelasiro punsigi oina aroibagi wahi simadi khara konthana tablop hairakpani wahi khara se hairaga nokningbado khangli makhutna pairamba ngasaidagi chaba loisandraba pizza do tangkhai ama chasinkhre sari baduna nokningbado losinkhravani Laiza niki kai khangdaba manba wahi duda ngayakti khumpham khangdale adubu masu wado thaidoknaba oina honaragle Lucy oina kobudi yadabra Nik khonjel do hong malaita adumak mo nga hadaba maong da khumlei. Kauro kido haino. Chakpur o hayo. Aduga chamino. Insu imino. Maadi sangsu sangamoy duty taurangani. Aduna nang aigi chak inabu oina punsigi leizaragiraw. Hantakti Laiza do saurangna na khumei. Lusigi thabak na thabak oina khalaga aina tawbu thabak ti kay sumawa lawdabani ne. Wahai kudingi punsigi haidi kaino madusu nangi rule da yawbra Hoi aduma harasu kaide aduga punsigi haidi lifetime gi wari nida leida rule number 1 da thamsira khali lakna boy kai boy tabla khumlak pani ki wahai duna oire Laiza hina sawningakpa khonjel kan tak lawraga hai taningde thamo yare nang legi thabak sitlalle phone do mana fatkak laga flight mode da thamjinkhre aduga hanagi thabaktuda mai onsinkre somda nikto phone da yinglaga mathanda nogli phone do mo hanjina tawresu pairak laroi khangbanara masu tawrudre phone do nakana thamlaga nokna mangda thamliba thaknabado paikhatlaga thai tamonik natra mayada umlam bistro do tamna handoglaga glass ki table mathaktuda hanagum thamkhraga angakpa mitiyeng amaga loinana Magi nakal waira plep libi nupi du da yeng laga hanglei. Hoi kana. Ai Rosi. Lucy ga punna hospital amata da pumina bani. Tamo se hana Lucy gi phone gi wallpaper da uzakre. Mana suwari haipet liba da gi khangzabani. Oh. Nik atopa wahi na makha sang tharudre masida samjinkhre. Tamo ai so hankrege ko. Sida imana ba machangak pane maga. Hoi. Thoina khangna chanaba mida torot khodanaba mata utpagi hainabi mangonda leite maduna su asaba wahida hoi o haiba wahisida loisinna bo naribani miduna di maga wari sabase hainadabra hainasu khalamba yaribani
ꯑꯗꯨꯕꯨ ꯅꯤꯛ ꯃꯥꯒꯤꯗꯤ ꯍꯩꯅꯕꯤꯅꯤ ꯇꯣꯏꯅ ꯊꯣꯛꯈ꯭ꯔꯕꯅꯤ ꯊꯣꯛꯂꯤꯕꯅꯤ ꯀꯨꯏꯅ ꯐꯝꯗꯨꯅꯁꯨ ꯂꯩꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯅ ꯆꯥꯅꯕ ꯈꯔ ꯁꯠ ꯆꯥꯔꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈ꯭ꯔꯕꯅꯤ ꯃꯥꯅ ꯃꯄꯨꯅꯤ ꯇꯧꯅꯤꯡꯕꯇ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯊꯣꯛꯄꯗꯣ ꯃꯥ ꯄꯥꯝꯗꯕꯅ ꯊꯕꯛꯁꯤꯡꯁꯦ ꯃꯥꯅ ꯀꯨꯞꯅ ꯍꯩꯅ ꯁꯤꯡꯅ ꯁꯦꯟꯅꯔꯤꯕꯅꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯁꯣꯏꯍꯟꯕ ꯃꯥ ꯄꯥꯝꯗꯦ ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯆꯦꯛꯁꯤꯟꯖꯔꯤꯕꯅꯤ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯍꯜꯂꯛꯄꯗꯣ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ ꯃꯥ ꯆꯪꯂꯛꯄꯗ ꯁ꯭ꯇꯥꯐꯁꯤꯡꯗꯨꯅ ꯅꯣꯜꯂꯛꯄ ꯎꯠꯂꯛꯏ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯁꯥꯗ ꯆꯨꯁꯤꯟꯈ꯭ꯔꯕꯅꯤ ꯃꯦꯅꯦꯖꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯃꯥꯒꯤ ꯀꯦꯕꯤꯟ ꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯍꯦꯛ ꯐꯝꯊꯕꯒꯅꯤ ꯆꯤꯡꯂꯦꯝꯕꯅ ꯆꯪꯉꯛꯈꯤꯕꯗꯣ ꯅꯤꯛ ꯆꯤꯡꯂꯦꯝꯕꯅ ꯉꯁꯤ ꯏꯊꯥ ꯊꯥꯖꯗ ꯂꯥꯛꯄꯁꯤꯗ ꯑꯉꯛꯄ ꯈꯔꯗꯤ ꯄꯣꯛꯏ ꯅꯣꯡꯃꯇ ꯂꯥꯛꯇꯕ ꯆꯤꯡꯂꯦꯝꯕꯅꯤ ꯅꯤꯛ ꯃꯥꯅꯁꯨ ꯃꯅꯥꯎ ꯅꯨꯄꯥꯗ ꯅꯣꯡꯃꯇ ꯁꯤꯗ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯈꯤꯕꯁꯨ ꯂꯩꯇꯦ ꯃꯗꯨꯅ ꯆꯤꯡꯂꯦꯝꯕꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯖꯔꯕꯁꯨ ꯄꯥꯛ ꯍꯦꯛ ꯆꯪꯗꯕꯅꯤ ꯃꯁꯥꯗ ꯈꯔ ꯀꯨꯏꯖꯕ ꯐꯥꯎꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯅ ꯏꯊꯥ ꯊꯥꯖꯗ ꯂꯥꯛꯄꯁꯤꯗ ꯃꯔꯝ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯍꯦꯛ ꯅꯤꯛ ꯃꯥꯅ ꯎꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯈꯪꯈ꯭ꯔꯕꯅꯤ ꯆꯤꯡꯂꯦꯝꯕ ꯀꯩꯗꯧꯔꯦ ꯆꯤꯡꯂꯦꯝꯕ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯃꯊꯥꯡ ꯑꯅꯤ ꯅꯥꯏꯕ ꯇꯤꯐꯤꯟꯗꯣ ꯃꯌꯥꯝꯕꯒꯤ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯛ ꯆꯥꯈꯤꯗꯕꯗꯨꯗ ꯆꯥꯅꯕ ꯄꯨꯔꯛꯄꯅꯤ ꯅꯤꯛ ꯇꯤꯐꯤꯟꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯃꯅꯥꯎ ꯆꯤꯡꯂꯦꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯑꯩ ꯆꯥꯛ ꯆꯥꯈꯤꯗꯦꯗꯤ ꯀꯅꯥ ꯍꯥꯏꯔꯛꯏꯅꯣ ꯏꯇꯩꯃꯅ ꯋꯥꯗꯣ ꯍꯥꯏꯕ ꯍꯧꯔꯝꯂꯒ ꯆꯤꯡꯂꯦꯝꯕ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯟꯅ ꯎꯏꯁꯤꯜꯂꯒ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯊꯩ ꯅꯤꯛ ꯆꯤꯡꯂꯦꯝꯕꯒꯤ ꯏꯁꯣꯏ ꯁꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯄꯤꯁꯨꯝ ꯅꯥꯕꯗꯣ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯒ ꯌꯦꯡꯂꯤ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡꯅꯤ ꯆꯤꯡꯂꯦꯝꯕ ꯋꯥ ꯁꯦꯝꯗꯣꯔꯛꯏ ꯏꯆꯦ ꯍꯥꯏꯕꯅꯤ ꯁꯣꯏꯕ ꯏꯆꯦꯗꯣ ꯃꯥꯅ ꯊꯤꯜꯂꯨꯁꯦꯅ ꯂꯥꯛꯄꯅꯤ ꯃꯥꯗꯤ ꯃꯄꯥꯟ ꯉꯥꯏꯍꯧꯏ ꯆꯪꯉꯛꯄ ꯇꯜꯂꯦꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯩꯅ ꯄꯤꯔꯨꯆꯣꯅ ꯆꯪꯉꯛꯄꯅꯤ ꯈꯔ ꯆꯥꯁꯤꯜꯂꯨꯕꯩꯔ ꯀꯩꯅꯣ ꯆꯥꯛꯀꯤ ꯋꯥꯐꯝꯗꯣ ꯊꯣꯏꯅ ꯀꯣꯛꯇ ꯆꯪꯂꯨꯗ꯭ꯔꯦ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯆꯥꯛꯀꯤ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯁꯅꯨ ꯈꯟꯕꯅ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯆꯤꯡꯂꯦꯝꯕꯅ ꯋꯥꯍꯪ ꯍꯪꯂꯛꯏ ꯒꯥꯔꯤꯅ ꯀꯅꯥ ꯊꯧꯔꯤꯕ ꯑꯩꯅ ꯑꯗꯨꯝ ꯊꯧꯔꯒ ꯂꯥꯛꯑꯦ ꯇꯞꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯂꯥꯁ ꯏꯚꯦꯟꯗꯦꯟꯁꯤꯗꯤ ꯁꯨꯝ ꯌꯦꯠꯂꯤꯕ ꯍꯥꯏꯗꯨꯅꯤ ꯍꯤꯔꯝꯗꯒꯤ ꯃꯇꯥꯡꯗꯗꯤ ꯅꯤꯛ ꯃꯉꯣꯟꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯗꯕ ꯂꯩꯇ꯭ꯔꯦ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯁꯨ ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯃꯥꯅ ꯊꯥꯔꯝꯕ ꯏꯁꯩꯗꯣ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯇꯥꯔꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯇꯥꯔꯛꯄꯗ ꯍꯟꯗꯛꯀꯤ ꯏꯁꯩꯗꯨꯃꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯇꯥꯅꯤꯡꯗ꯭ꯔꯕ ꯍꯥꯏꯗꯨ ꯐꯥꯎꯔ ꯃꯥꯜꯂꯦ ꯑꯇꯣꯞꯄ ꯑꯃ ꯊꯥꯅꯕ ꯇꯧꯔꯤꯉꯩ ꯃꯇꯥꯡꯗꯨꯗꯅꯤ ꯆꯤꯡꯂꯦꯝꯕꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯈꯤꯕ ꯏꯁꯩ ꯊꯥꯔꯝꯒꯦ ꯇꯧꯕꯗꯣ ꯂꯦꯞꯂꯒ ꯆꯤꯡꯂꯦꯝꯕꯒꯤ ꯃꯈꯨꯠꯇ ꯉꯁꯥꯏ ꯄꯨꯁꯟꯈꯤꯕ ꯇꯤꯐꯤꯟꯗꯣ ꯑꯗꯨꯃꯛ ꯄꯨꯔꯒ ꯊꯣꯔꯛꯄꯗ ꯍꯪꯂꯛꯏ ꯆꯥꯕ ꯂꯣꯏꯈ꯭ꯔꯕꯣ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯅ ꯇꯧꯅ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯆꯤꯡꯂꯦꯝꯕꯗꯣ ꯆꯦ ꯀꯩꯀꯩ ꯈꯔ ꯆꯥꯁꯤꯟꯈ꯭ꯔꯦ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯔꯛꯏꯗ ꯂꯥꯏꯖꯗꯣ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ ꯈꯪꯁꯥꯎ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯏ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯒꯥꯔꯤ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯇꯤꯐꯤꯟꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯒꯥꯔꯤꯗꯣ ꯈꯥꯝꯅꯕ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯈꯥꯝꯃꯣ ꯆꯤꯡꯂꯦꯝꯕ ꯆꯦ ꯀꯩꯗꯧꯔꯒꯦ ꯆꯤꯡꯂꯦꯝꯕꯁꯨ ꯒꯥꯔꯤ ꯊꯧꯔꯝꯕꯗꯒꯤ ꯈꯥꯝꯂꯒ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯖ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯇꯤꯐꯤꯟꯗꯨ ꯄꯥꯏꯔꯒ ꯍꯣꯇꯦꯜꯗꯨꯗ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯆꯪꯂꯛꯄꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯁꯤꯟꯈꯤꯕꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯇꯥꯟꯅꯗꯨꯅ ꯍꯪꯂꯛꯏ ꯃꯦꯝ ꯀꯅꯥ ꯎꯅꯕꯤꯒꯗꯕ ꯂꯥꯏꯖ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯍꯪꯂꯤꯗꯣ ꯈꯨꯝꯗꯈꯩ ꯃꯅꯨꯡ ꯈꯔ ꯆꯪꯉꯛꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯀꯗꯥꯏꯗꯅꯣ ꯀꯔꯤ ꯂꯩ ꯃꯥ ꯈꯪꯕ ꯅꯠꯇꯦ ꯃꯇꯥꯡꯁꯤꯗꯗꯤ ꯕ꯭ꯂꯥꯏꯟꯅꯤ ꯆꯪꯉꯛꯏꯕ ꯍꯥꯏꯗꯨꯅꯤ ꯅꯤꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯥꯕꯨ ꯃꯈꯥ ꯇꯥꯅ ꯆꯪꯈꯤꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡ ꯋꯥꯏꯔꯞ ꯊꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯦꯝ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯨꯔꯩ ꯀꯣꯛꯆꯥꯛꯄꯗꯣ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ ꯃꯇꯥꯡꯁꯤꯗꯗꯤ ꯈꯣꯟꯗꯥꯗꯣ ꯑꯗꯨꯝ ꯃꯉꯥꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯉꯛꯄ ꯃꯇꯥꯡ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯞꯅ ꯐꯥꯊꯔꯒ ꯐꯖꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯅꯤꯛ ꯁꯔ ꯑꯣꯏꯔꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯁꯣꯝ ꯅꯥꯀꯜꯒꯤ ꯒꯦꯁ ꯔꯨꯝꯗ ꯐꯝꯕꯤꯔꯝꯃꯣ ꯂꯥꯏꯖ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯔꯤ ꯈꯔꯗꯣ ꯊꯑꯣꯏꯕꯤꯕꯒ ꯅꯠꯇꯦ ꯆꯪꯈ꯭ꯔꯤꯕ ꯃꯥꯒꯤ ꯃꯇꯨꯡ ꯇꯨꯃꯤꯟ ꯈꯪꯍꯟꯗ ꯏꯟꯅꯔꯒ ꯆꯪꯉꯛꯄꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯅꯤꯛꯀꯤ ꯀꯦꯕꯤꯟꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯦꯀꯦꯟ ꯈꯔ ꯆꯣꯟꯊꯗ ꯃꯥꯁꯨ ꯃꯅꯨꯡꯗ ꯍꯦꯛꯇ
ꯑꯗꯨꯒ ꯆꯥꯔꯣꯏ ꯀꯥꯏꯅ ꯆꯥꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯂꯥꯏꯖ ꯉꯥꯏꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯐꯥꯎ ꯃꯄꯨꯡ ꯐꯥꯅ ꯊꯝꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖ ꯃꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯪꯉꯛꯄꯗꯨꯗ ꯑꯅꯤꯗꯨ ꯐꯠ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯃꯥꯒꯤ ꯁꯔ ꯅꯤꯛꯀꯤ ꯀꯦꯕꯤꯟꯗ ꯄꯥꯛꯆꯪꯅ ꯆꯪꯍꯜꯂꯛꯏ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯆꯩꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯑꯃꯨꯛꯁꯨ ꯄꯥꯈꯠꯄ ꯄꯣꯛꯂꯛꯇꯕ ꯅꯠꯇꯦ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯄꯤꯒꯦꯁꯨ ꯅꯨꯄꯤ ꯑꯣꯏꯒꯨꯝ ꯇꯧ ꯐꯔꯛ ꯏꯇꯥ ꯇꯥ ꯃꯥꯁꯨ ꯂꯦꯞꯂꯒ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯣ ꯅꯤꯛꯇ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯁꯔ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯅꯤꯛꯅ ꯊꯠꯈ꯭ꯔꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯊꯣꯔꯛꯂꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯣꯡꯃꯇ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯉꯛꯄꯗ ꯍꯦꯛꯇ ꯈꯣꯟꯖꯥꯎ ꯊꯥꯗꯔꯤꯕꯅꯤ ꯉꯁꯤꯁꯨ ꯊꯥꯗꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯆꯗꯨꯅ ꯑꯗꯨꯛ ꯃꯤꯄꯥꯏꯕꯒ ꯂꯣꯏꯅꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯋꯥꯍꯩꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯪꯍꯟꯈ꯭ꯔꯦ ꯀꯩꯗ ꯂꯥꯛꯀꯦ ꯈꯣꯡꯅ ꯆꯠꯂꯛꯄ꯭ꯔꯣ ꯑꯦꯅꯔꯖꯤ ꯗ꯭ꯔꯤꯡ ꯊꯛꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯪꯒꯣꯝ ꯊꯛꯀꯦꯔꯣ ꯅꯪꯅ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯂꯥꯏꯖꯅ ꯌꯥꯝ ꯋꯥꯅ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯅꯤꯛꯀꯤ ꯏꯀꯥ ꯀꯥꯛꯄ ꯃꯥꯟꯕ ꯋꯥꯍꯩ ꯈꯔꯗꯨꯗ ꯂꯥꯏꯖ ꯇꯤꯡꯁꯣꯛꯈ꯭ꯔꯦ ꯁꯥꯎꯅꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯒ꯭ꯂꯥꯁ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯇꯤꯐꯤꯟꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯊꯝꯂꯛꯏ ꯅꯤꯛ ꯇꯤꯐꯤꯟꯗꯨꯗ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯅꯣꯛꯅꯤꯡꯕ ꯃꯥꯟꯕ ꯁꯛꯇꯝꯗ ꯂꯥꯏꯖꯗ ꯃꯉꯛꯇꯣ ꯄꯩꯊꯔꯞ ꯇꯧꯅ ꯌꯦꯡꯂꯒ ꯂꯩ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯊꯤꯡꯖꯤꯜꯂꯒ ꯇꯦꯕꯜ ꯃꯃꯥꯡ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯇꯦꯕꯜꯗꯨꯗ ꯉꯥꯕꯣꯏ ꯐꯝꯕꯣꯏ ꯇꯧꯅ ꯂꯦꯞꯂꯒ ꯂꯥꯏꯖꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯂꯩ ꯂꯥꯏꯖꯁꯨ ꯃꯉꯣꯟꯗ ꯈꯔ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯇꯨꯡꯗ ꯈꯣꯡꯀꯥꯞ ꯑꯃ ꯅꯤꯍꯜꯂꯤ ꯑꯆꯤꯛꯄꯗꯣ ꯅꯤꯛꯀꯤ ꯋꯥꯍꯩ ꯈꯔꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤ ꯅꯪꯒꯤꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄ ꯃꯥꯜꯂꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯍꯟꯈꯤꯗ꯭ꯔꯦ ꯃꯔꯛ ꯄꯠꯊꯠꯈ꯭ꯔꯦ ꯂꯥꯏꯖꯅ ꯑꯗꯨꯒ ꯁꯥꯎꯅꯤꯡꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯤ ꯇꯥꯅꯤꯡꯗꯦꯀꯣ ꯀꯩꯒꯤ ꯄꯨꯟꯁꯤꯒꯤꯅꯣ ꯋꯥꯍꯩ ꯈꯨꯗꯤꯡ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯍꯥꯏ ꯂꯩꯌꯦ ꯇꯥꯅꯤꯡꯗꯕꯅ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯗꯅ ꯊꯤꯟꯕꯤꯔꯛꯄꯅꯤ ꯆꯥꯛꯇ ꯂꯛꯅꯕ ꯐꯠꯇꯦꯅ ꯅꯤꯛꯀꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯇꯨꯅ ꯉꯛꯁꯝꯒꯤ ꯐꯨꯔꯤꯠ ꯕꯇꯟꯗꯣ ꯂꯧꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯀꯣꯝꯍꯜꯂꯒ ꯁꯦꯝꯂꯕ ꯃꯇꯨꯡ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗꯅꯤꯅꯦ ꯑꯩꯅ ꯆꯤꯡꯅꯔꯤꯁꯦ ꯀꯩꯅꯣꯝ ꯂꯩꯕ ꯃꯥꯜꯂꯤꯀꯣ ꯅꯪꯒꯤꯗꯣ ꯂꯥꯏꯖ ꯃꯃꯥꯏꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯥꯝ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯎꯠꯂꯒ ꯍꯥꯏꯔꯛꯏ ꯑꯁ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯑꯩꯗꯤ ꯆꯥꯛꯇꯣ ꯆꯥꯗꯣꯏ ꯑꯣꯏꯔꯗꯤ ꯆꯥꯔꯣ ꯑꯩ ꯇꯤꯐꯤꯟ ꯄꯨꯈ꯭ꯔꯒꯦ ꯅꯪ ꯄꯨꯔꯛꯑꯒꯦ ꯍꯥꯏꯔꯒꯅꯅꯦ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯅꯤꯛ ꯃꯥꯒꯤ ꯅꯥꯀꯜ ꯑꯣꯏ ꯇꯨꯡ ꯂꯩꯔꯤꯕ ꯇꯤꯐꯤꯟꯗꯨꯗ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯁꯤꯕꯨ ꯅꯪꯒꯤ ꯑꯋꯟ ꯇꯤꯐꯤꯟꯂꯣ ꯌꯥꯔꯦ ꯑꯩ ꯆꯠꯂꯦ ꯅꯪ ꯑꯗꯨꯝ ꯄꯨꯖꯔꯛꯑꯣ ꯂꯥꯏꯖ ꯀꯨꯏꯅ ꯄꯟꯊꯅꯤꯡꯗ꯭ꯔꯦ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯦꯟꯊꯣꯛꯅꯤꯡꯕ ꯃꯇꯥꯡ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯏꯍꯨꯜ ꯈꯪꯈ꯭ꯔꯕꯒꯨꯝ ꯆꯠꯈꯤꯅꯨ ꯌꯥꯔꯣꯏ ꯂꯩꯈꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯥꯗꯣ ꯈꯥꯝꯂꯛꯏ ꯍꯩ ꯉꯥꯏꯈꯣ ꯅꯪ ꯑꯗꯨꯝ ꯄꯨꯈ꯭ꯔꯣ ꯍꯥꯏꯔꯒ ꯆꯥꯅꯕ ꯇꯤꯐꯤꯟꯗꯣ ꯍꯥꯡꯇꯣꯛꯄ ꯍꯧꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯄꯨꯟꯗꯤ ꯎꯗꯕꯗꯨꯗ ꯍꯪꯂꯛꯏ ꯁ꯭ꯄꯨꯟ ꯌꯥꯎꯗ꯭ꯔꯣ ꯂꯥꯏꯖ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯄꯅꯤ ꯌꯥꯎꯗꯦ ꯅꯈꯨꯠ ꯄꯥꯜꯂꯤꯗꯣ ꯆꯥꯅꯕꯅꯤ ꯅꯈꯨꯠꯅ ꯆꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯀꯩꯁꯨ ꯊꯧꯁꯥꯗ ꯂꯦꯞꯂꯒ ꯂꯩ ꯇꯁꯦꯡꯕꯗꯤ ꯃꯥꯎꯁ ꯁ꯭ꯄꯨꯟꯗꯨꯗꯤ ꯍꯥꯞꯄ ꯀꯥꯎꯔꯕꯅꯤ ꯆꯣꯞꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯉꯝꯗꯕ ꯃꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯈꯨꯝꯖꯤꯟꯈ꯭ꯔꯕꯖꯥꯠꯅꯤ ꯅꯤꯛ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯥꯒꯤ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯐꯝ ꯇꯣꯉꯥꯟꯅ ꯊꯝꯂꯤꯕ ꯕꯦꯁꯤꯟꯗꯨꯗ ꯍꯥꯝꯂꯨꯔꯕ ꯃꯇꯨꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯉꯥꯕꯣꯏ ꯐꯝꯕꯣꯏ ꯑꯗꯨꯃꯛ ꯇꯧꯅ ꯆꯥꯛꯇꯣ ꯆꯥꯕ ꯍꯧꯏ ꯊꯣꯏꯅ ꯆꯥꯅꯤꯡꯂꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯂꯥꯏꯖꯅ ꯊꯑꯣꯏꯒꯤ ꯆꯥꯅꯕ ꯄꯨꯔꯛꯄꯗꯨꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯩꯅꯣ ꯈꯔ ꯈꯖꯤꯛꯇꯤ ꯆꯥꯕꯤꯔꯕꯅꯤ ꯐꯣꯟꯗ ꯐꯥꯒꯤ ꯑꯣꯏ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗ ꯑꯁꯦꯡꯕꯗ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨꯗ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯉꯁꯥꯏꯗ ꯂꯦꯞꯄꯗꯣ ꯋꯥꯗ꯭ꯔꯣ ꯐꯝꯃꯨꯗꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯂꯥꯏꯖꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯁꯣꯐꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯏꯜꯂꯒ ꯍꯥꯏꯔꯛꯄꯅꯤ ꯌꯥꯔꯦ ꯐꯝꯅꯤꯡꯗ꯭ꯔꯦ ꯋꯥꯏꯗꯥꯏꯅꯦ ꯐꯥꯈ꯭ꯔꯦ ꯍꯥꯏꯒꯨꯝꯗꯅ ꯑꯩꯒꯤ ꯀꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯅꯪ ꯂꯩꯅꯤꯡꯗ꯭ꯔꯣ ꯋꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯂꯥꯏꯖꯗꯁꯨ ꯌꯦꯡꯗꯕ ꯅꯠꯇꯦ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯂꯤꯕꯅꯤ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯃꯥꯁꯨ ꯊꯑꯣꯏꯒꯤ ꯍꯥꯏꯔꯤꯕꯅꯤ ꯆꯤꯝꯕꯥꯜ ꯀꯥꯡꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯨꯗ꯭ꯔꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯥꯏꯖꯗꯣ ꯇꯁꯦꯡꯅ ꯑꯦꯅꯔꯖꯤ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯅꯥꯀꯟꯗ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯂꯤ ꯀꯅꯥ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯑꯩꯉꯣꯟꯗ ꯇꯥꯛꯎ ꯋꯥꯔꯛꯀꯦꯅꯦ ꯃꯔꯤꯜ ꯇꯦꯡꯒꯦꯕ ꯍꯟꯗꯛꯇꯤ ꯂꯥꯏꯖꯅ ꯈꯨꯝꯂꯛꯏ ꯁꯔꯂꯣꯛ ꯑꯃꯨꯛ ꯁꯥꯔꯛꯑꯅꯣ
ꯆꯥꯛꯇꯨ ꯈꯔ ꯆꯥꯕ ꯂꯣꯏꯁꯟꯈ꯭ꯔꯦ ꯂꯣꯏꯅꯗꯤ ꯆꯥꯗ꯭ꯔꯦ ꯇꯪꯈꯥꯏ ꯐꯥꯄꯥꯠꯇꯅ ꯂꯦꯝꯂꯝꯂꯦ ꯇꯤꯐꯤꯟꯗꯨꯁꯨ ꯍꯥꯟꯅꯒ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯂꯨꯈꯥꯒ ꯑꯃꯨꯛ ꯄꯤꯌꯦꯅ ꯑꯁ꯭ꯋꯥꯏꯗ ꯅꯤꯟꯗꯥ ꯇꯧ ꯂꯩꯔꯝꯅꯤꯀꯣ ꯍꯩꯗꯣꯛꯄꯗꯣ ꯐꯔꯛ ꯇꯥꯔꯅꯤ ꯇꯧꯕꯅꯤ ꯂꯥꯏꯖ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯇꯤꯐꯤꯟꯗꯣ ꯅꯤꯛꯀꯤ ꯃꯈꯨꯠꯇꯒꯤ ꯂꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯊꯣꯡꯖꯜ ꯀꯥꯟꯊꯣꯛꯄ ꯃꯇꯥꯡꯗꯨꯗ ꯅꯤꯛꯅ ꯋꯥꯍꯩ ꯈꯔ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟꯗꯤ ꯑꯣꯔꯕꯤꯠ ꯄꯤꯔꯒ ꯑꯉꯥꯡ ꯑꯃ ꯊꯦꯝ ꯇꯥꯔꯦ ꯅꯣꯛꯃꯤ ꯂꯩꯔꯤ ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯏ ꯌꯦꯡꯂꯨꯕꯗ ꯂꯨꯁꯤꯒꯤ ꯑꯣꯏꯔꯝꯃꯤ ꯀꯨꯏꯅ ꯄꯟꯊꯕ ꯇꯧꯗ ꯁꯠ ꯍꯦꯛꯇ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯀꯥꯏꯗ ꯂꯩꯒꯦ ꯍꯣꯇꯦꯜꯗ ꯀꯩꯗꯧꯔꯦ ꯄꯨꯡ 2:30ꯗ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯒꯦꯔꯥ ꯑꯩ ꯌꯨꯝ ꯐꯥꯎꯗ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣ ꯅꯤꯛꯁꯨ ꯈꯟꯊꯕ ꯇꯧꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯔꯛꯄꯅꯤꯅ ꯃꯥꯁꯨ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦ ꯐꯣꯟꯗ ꯄꯥꯎ ꯀꯥꯕꯛ ꯐꯥꯎꯅꯔꯁꯨ ꯏꯁꯥ ꯎꯅꯈꯤꯗꯕꯗꯤ ꯀꯨꯏꯔꯕꯅꯤ ꯀꯨꯏꯕ ꯍꯥꯏꯕꯕꯨ ꯂꯨꯁꯤ ꯃꯄꯥꯝ ꯆꯥꯅ ꯃꯈꯣꯏꯗ ꯂꯥꯛꯂꯝꯕꯗꯨꯗꯩ ꯎꯅꯈꯤꯗ꯭ꯔꯕꯅꯤ ꯅꯤꯛ ꯃꯥꯁꯨ ꯂꯨꯁꯤꯒ ꯎꯅꯅꯤꯡꯗꯕ ꯃꯤꯔꯥꯏꯕꯗꯤ ꯅꯠꯇꯦ ꯊꯕꯛꯅ ꯄꯜ ꯑꯣꯏꯈꯤꯗꯨꯅ ꯎꯅꯍꯟꯗ꯭ꯔꯕꯅꯤ ꯑꯅꯤꯗꯣ ꯂꯨꯁꯤ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯆꯠꯄꯅ ꯊꯣꯏꯅ ꯃꯇꯝ ꯂꯦꯝꯗ꯭ꯔꯕꯅꯤ ꯎꯅꯗ꯭ꯔꯦ ꯄꯥꯎ ꯐꯥꯎꯕ ꯂꯠꯂꯦ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯋꯥꯔꯧꯅꯕ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯂꯩꯅꯗ꯭ꯔꯦ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕ ꯉꯥꯛꯇꯅꯤ ꯑꯃꯅ ꯑꯃꯕꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯩ ꯀꯣꯔꯄꯣꯔꯦꯁꯟ ꯄꯤꯅꯕꯅꯤ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯊꯕꯛꯇꯨꯗ ꯔꯦꯁꯄꯦꯛ ꯎꯠꯅꯕꯅꯤ ꯄꯨꯡ 2:30 ꯍꯥꯏꯗꯨꯗꯤ ꯇꯥꯒꯗꯕ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯅꯤꯛ ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯆꯣꯟꯊꯕ ꯄꯥꯝꯗ꯭ꯔꯦ ꯂꯨꯁꯤꯅ ꯍꯥꯏꯔꯛꯈꯤꯕ ꯑꯦꯛꯖꯦꯛ 2:30ꯗꯨꯗ ꯌꯧꯒꯦ ꯈꯟꯅ ꯄꯨꯡꯈꯥꯏ ꯐꯥꯕꯥꯠꯇ꯭ꯔꯤꯉꯩ ꯊꯣꯔꯛꯂꯦ ꯇ꯭ꯔꯥꯐꯤꯛ ꯔꯨꯜꯁꯨ ꯉꯥꯛꯇ ꯌꯥꯗꯕ ꯅꯠꯇꯦ ꯂꯝꯕꯤꯅ ꯉꯥꯏꯍꯥꯛ ꯄꯟꯊꯣꯛ ꯄꯟꯁꯤꯟ ꯇꯧꯕꯒ ꯃꯥꯅ ꯌꯧꯔꯛꯄꯗ ꯆꯞ ꯆꯥꯈ꯭ꯔꯦ ꯍꯥꯟꯅ ꯍꯣꯠꯇꯣꯛꯂꯒ ꯂꯥꯛꯂꯤ ꯃꯥꯜꯂꯤ ꯈꯣꯡ ꯂꯝꯕꯤ ꯃꯇꯦꯛꯇ ꯐꯥꯎ ꯊꯣꯛꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯒꯥꯔꯤꯗꯣ ꯍꯣꯁꯄꯤꯇꯥꯜ ꯒꯦꯠ ꯃꯅꯨꯡ ꯐꯥꯎꯕ ꯊꯧꯖꯤꯜꯂꯛꯂꯒ ꯂꯨꯁꯤ ꯊꯣꯔꯛꯀꯗꯕ ꯃꯥꯏꯀꯩꯗꯨꯒꯤ ꯂꯝꯕꯤ ꯃꯄꯥꯟ ꯋꯥꯏꯔꯞ ꯈꯥꯝꯂꯤ ꯒꯥꯔꯤꯗꯣ ꯂꯨꯁꯤ ꯊꯣꯔꯛꯄꯗꯣ ꯃꯤꯅꯤꯠꯁ 1-2 ꯆꯣꯟꯊꯈ꯭ꯔꯕꯅꯤ ꯃꯥꯁꯨ ꯇꯍꯥ ꯊꯣꯛꯆꯔꯛꯏ ꯃꯈꯨꯠ ꯑꯃꯗ ꯄꯥꯏꯔꯤꯕ ꯁ꯭ꯇꯦꯊꯣꯁꯀꯣꯞ ꯑꯗꯣ ꯕꯦꯛꯇꯨꯗ ꯍꯥꯞꯆꯤꯟ ꯆꯦꯟꯆꯠ ꯇꯧꯔꯒ ꯂꯥꯛꯂꯤꯕꯤ ꯂꯨꯁꯤꯗꯣ ꯅꯤꯛꯀꯤ ꯒꯥꯔꯤꯗꯨꯗꯒꯤ ꯐꯝꯅ ꯎꯔꯦ ꯂꯨꯁꯤꯗ ꯒꯥꯔꯤꯗ ꯀꯥꯔꯛꯄꯗ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯃꯃꯥꯏꯗ ꯍꯨꯃꯥꯡ ꯀꯥꯈꯠꯄꯒꯤ ꯏꯔꯪ ꯂꯪꯈꯠꯄꯗꯣ ꯎꯕꯗ ꯅꯤꯛꯁꯨ ꯑꯦꯁꯤꯗꯣ ꯑꯣꯟ ꯇꯧꯏ ꯂꯨꯁꯤ ꯄꯥꯏꯔꯝꯕ ꯔꯨꯃꯥꯜꯗꯨꯅ ꯍꯨꯃꯥꯏ ꯁꯥꯗꯨꯅ ꯍꯨꯝꯂꯝꯕꯅꯤ ꯃꯗꯨ ꯂꯦꯞꯂꯒ ꯅꯤꯛꯇ ꯑꯣꯠꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯆꯠꯂꯁꯦ ꯅꯤꯛ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯧꯗꯣꯔꯛꯂꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗꯕꯩꯔꯥ ꯑꯅꯤꯗꯣ ꯏꯀꯨꯏ ꯀꯨꯏꯅꯕꯒꯨꯝ ꯋꯥ ꯀꯌꯥ ꯉꯥꯡꯅꯗꯦ ꯗ꯭ꯔꯥꯏꯚꯔ ꯂꯥꯛꯇ꯭ꯔꯕꯣ ꯅꯤꯛ ꯃꯃꯥꯏꯗꯣ ꯃꯥꯡꯂꯣꯝꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯨꯁꯤꯗ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯪꯂꯛꯄ ꯋꯥꯍꯪꯅꯤ ꯂꯥꯛꯇꯦ ꯑꯩꯅ ꯂꯥꯛꯀꯅꯣꯅ ꯂꯥꯛꯍꯟꯗꯕꯅꯤ ꯋꯥꯍꯩꯗꯨꯗ ꯅꯤꯛ ꯃꯃꯥꯏꯗꯣ ꯂꯨꯁꯤꯔꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯂꯨꯁꯤ ꯃꯃꯥꯏꯗꯣ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯥꯎꯔꯤꯔꯕ ꯅꯪꯁꯨ ꯁꯪꯗꯕꯗꯨꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤꯗ ꯁꯥꯎꯗꯦ ꯎꯅꯗ ꯀꯨꯏꯔꯦꯅ ꯑꯩꯅ ꯂꯥꯛꯍꯟꯗꯕ ꯃꯄꯨꯡ ꯐꯥꯅ ꯁꯟꯗꯣꯛꯅ ꯍꯥꯏꯔꯛꯇ꯭ꯔꯕꯁꯨ ꯋꯥꯍꯩ ꯈꯔꯗꯨꯅ ꯂꯥꯏꯅ ꯈꯪꯂꯦ ꯂꯨꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯣꯏꯗꯕ ꯉꯥꯡꯅꯣ ꯑꯆꯨꯝꯕ ꯍꯥꯏꯌꯨ ꯍꯥꯏꯅ ꯃꯔꯩ ꯇꯧꯔꯨꯕ ꯌꯥꯕ ꯃꯇꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯨꯗ꯭ꯔꯦ ꯁꯝꯊꯔꯨꯗ꯭ꯔꯦ ꯃꯥꯁꯨ ꯈꯪꯉꯤ ꯂꯨꯁꯤꯅ ꯃꯥꯕꯨ ꯎꯅꯕ ꯄꯥꯝꯕꯒꯤ ꯗ꯭ꯔꯥꯏꯚꯔ ꯀꯧꯔꯨꯗꯕꯅꯤ ꯍꯥꯏꯕ ꯋꯥ ꯉꯥꯡꯕꯣꯏ ꯉꯥꯡꯗꯕꯣꯏ ꯇꯧꯅ ꯊꯧꯔꯛꯄꯗꯨꯅ ꯒꯥꯔꯤꯗꯨ ꯇꯞꯅ ꯕ꯭ꯔꯦꯛ ꯐꯥꯔꯒ ꯈꯥꯝꯂꯛꯄꯗ ꯂꯨꯁꯤ ꯅꯤꯛꯇ ꯑꯣꯟꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯒꯦ ꯁꯤꯗ ꯈꯥꯝꯃꯤꯗꯦ ꯂꯨꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯈꯔꯗꯣ ꯃꯄꯨꯡ ꯐꯥꯅ ꯇꯥꯈꯤꯗ꯭ꯔꯦ ꯒꯥꯔꯤꯗꯒꯤ ꯀꯣꯝꯊꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯔꯣꯝꯗꯒꯤ ꯂꯥꯛꯂꯒ ꯂꯨꯁꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯕꯤꯔꯛꯏ ꯂꯨꯁꯤ ꯉꯉꯛꯅ ꯈꯨꯝꯁꯨ ꯈꯨꯝꯗꯦ ꯂꯨꯁꯤꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯊ꯭ꯔ ꯈꯪꯂ ꯃꯥꯜꯂꯤ ꯋꯥꯅꯁꯨ ꯎꯔꯦ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤ ꯂꯥꯎ ꯂꯨꯁꯤ ꯒꯥꯔꯤꯗꯩ ꯀꯨꯝꯂꯛꯄꯩ ꯃꯍꯨꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ ꯆꯥꯔꯒꯨꯝꯁꯦ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯄꯣꯊꯥꯎꯔꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯨꯝꯐꯥꯎ ꯌꯧꯗ꯭ꯔꯤꯐꯥꯎ ꯒꯥꯔꯤꯗ ꯆꯥꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯂꯧꯔꯛꯑꯒꯦꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯑꯗꯨꯛ ꯐꯖꯅ ꯄꯤꯖꯅꯤꯡꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗ ꯂꯨꯁꯤ ꯀꯔꯝ ꯆꯥꯔꯣꯏ ꯍꯥꯏꯔꯨꯒꯅꯤ ꯍꯣꯏ ꯍꯥꯏꯅ ꯇꯞꯂꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯃꯪꯒꯛꯇꯨ ꯅꯣꯝꯂꯛꯏ ꯍꯥꯏꯒꯨꯝꯗꯅ ꯋꯥꯕꯒꯤ ꯍꯥꯏꯔꯗꯤ ꯃꯥꯁꯨ ꯑꯌꯨꯛꯇꯒꯤ ꯗ꯭ꯌꯨꯇꯤ ꯂꯦꯞꯇꯅ ꯇꯧꯔꯛꯄꯅ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤ ꯂꯟꯆ ꯆꯥꯔꯕꯁꯨ ꯆꯥꯐꯝ ꯈꯪꯗꯦ ꯆꯥꯗ ꯌꯥꯗꯕ ꯈꯔꯕꯨꯗꯤ ꯆꯥꯔꯛꯇꯕ ꯅꯠꯇꯦ ꯃꯥꯁꯨ ꯅꯤꯛꯅ ꯊꯣꯔꯛꯄꯗꯣ ꯃꯤꯅꯠ 10 ꯃꯨꯛꯇꯤ ꯆꯪꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒ ꯑꯣꯏꯔꯦ ꯃꯤꯅ ꯁꯨꯝ ꯆꯤꯟꯕ ꯃꯥꯜꯂꯤ
ꯒꯥꯔꯤꯗꯨ ꯄꯔꯦꯡ ꯄꯔꯦꯡ ꯈꯥꯝꯕ ꯎꯔꯤ꯫ ꯄꯦꯛ ꯇꯧꯔꯕ ꯑꯆꯥꯄꯣꯠꯇꯣ ꯂꯨꯁꯤꯗ ꯄꯤꯔꯛꯏ꯫ ꯃꯈꯨꯠ ꯅꯥꯝꯃꯗ ꯄꯥꯏꯔꯤꯕ ꯗ꯭ꯔꯤꯡꯛꯁꯇꯨ ꯄꯤꯔꯝꯂꯒ ꯃꯥꯁꯨ ꯒꯥꯔꯤꯗ ꯀꯥꯔꯛꯂꯦ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯅꯤꯛꯇꯣ ꯂꯨꯁꯤꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯆꯥꯔꯣ ꯇꯞꯅ ꯊꯧꯒꯦ꯫ ꯈꯔ ꯊꯧꯔꯛꯂꯒ ꯅꯤꯛꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯄꯥꯕꯨꯡ ꯍꯣꯏꯅ ꯁꯥꯎꯅꯤꯡꯕꯩ ꯋꯥꯒ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏꯗꯦꯗ, ꯀꯩꯒꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯃꯃꯥꯡ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯥꯝꯖꯔꯨꯔꯕ ꯖꯥꯠꯅꯤꯅꯦ, ꯃꯆꯥꯅꯨꯄꯤꯗꯤ ꯍꯦꯟꯗꯣꯛꯇꯅ꯫ ꯐꯥꯒꯤ ꯍꯣꯏ ꯀꯩ ꯍꯣꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯂꯨꯁꯤ ꯍꯧꯖꯤꯛꯇ ꯅꯣꯛꯂꯛꯏ꯫ ꯅꯤꯛꯁꯨ ꯒꯥꯔꯤꯗꯨ ꯊꯧꯔ ꯊꯧꯅ ꯂꯨꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯅꯣꯛꯄꯗꯁꯨ ꯑꯃꯨꯛ ꯎꯅꯤꯡꯂꯛꯂꯤꯕ ꯍꯥꯏꯗꯨꯔꯥ꯫ ꯃꯆꯥꯅꯨꯄꯤꯅꯗꯤ ꯅꯨꯡꯁꯤꯕ ꯍꯟꯊꯈ꯭ꯔꯖꯥꯠꯂ ꯈꯪꯗꯦ, ꯋꯥꯁꯨ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯂꯨꯁꯤ ꯅꯣꯛꯅꯤꯡꯕꯗꯣ ꯍꯥꯏꯐꯦꯠ ꯐꯥꯖꯤꯜꯂꯒ ꯈꯨꯝꯂꯛꯏ꯫ ꯃꯃꯥꯡꯗ ꯌꯦꯡꯉ ꯊꯧꯋꯣ, ꯒꯥꯔꯤ ꯌꯥꯝ ꯆꯤꯜꯂꯦꯕ꯫ ꯃꯤꯠꯐꯝꯗ ꯅꯉꯣꯟꯗ ꯊꯝꯂꯁꯨ ꯃꯥꯏꯟꯁꯤꯗꯤ ꯒꯥꯔꯤ ꯊꯧꯕꯗꯅꯤ ꯑꯦꯇꯦꯟꯁꯟ ꯄꯤꯔꯤꯁꯦ, ꯁꯣ ꯗꯣꯟ ꯋꯥꯔꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯗꯨꯗꯤ ꯃꯤꯠꯐꯝꯗ ꯃꯥꯡꯗ ꯊꯝꯂꯁꯨ ꯃꯥꯏꯟꯁꯤꯅ ꯑꯇꯣꯞꯄ ꯑꯃꯗ ꯂꯩꯕ ꯀꯥꯟꯗꯅꯤ ꯊꯣꯛꯇꯣꯏꯁꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯏꯟꯁꯦ ꯒꯥꯔꯤ ꯊꯧꯕꯗ ꯑꯣꯏꯅ ꯑꯦꯇꯦꯟꯁꯟ ꯄꯤꯔꯒꯦ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯀꯥꯟ ꯍꯪꯂꯀꯥꯟꯗ ꯑꯣꯏꯅ ꯃꯥꯏꯟꯁꯦ ꯅꯉꯣꯟꯗ ꯑꯃꯨꯛ ꯑꯦꯇꯦꯟꯁꯟ ꯄꯤꯔꯒꯦ, ꯌꯥꯅꯔꯁꯤꯀꯣ? ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯂꯨꯁꯤꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯤꯛꯁꯨ ꯑꯇꯣꯞꯄ ꯆꯠꯊꯣꯛꯂꯨꯗ꯭ꯔꯦ, ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗꯣ ꯉꯜꯂꯤ, ꯅꯨꯃꯤꯠ ꯆꯪꯈꯤꯗ꯭ꯔꯦ, ꯄꯨꯡ 3:30 ꯈꯔ ꯍꯦꯟꯕꯇ ꯉꯥꯏꯔꯦ꯫ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯒ ꯁꯣꯗꯨ ꯎꯪꯂꯤ, ꯃꯆꯤꯟꯗꯁꯨ ꯏꯁꯩ ꯑꯃꯁꯨ ꯉꯪꯂꯤ꯫ ꯃꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯒ ꯊꯣꯡꯗꯨ ꯍꯥꯡꯒꯦ ꯍꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯏꯜꯂꯨꯕ, ꯃꯅꯨꯡꯗꯒꯤ ꯂꯥꯏꯖꯅ ꯊꯣꯔꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯈ꯭ꯔꯦ꯫ ꯂꯥꯏꯖꯗ ꯅꯤꯛ ꯂꯦꯞꯂꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯨꯠꯇꯣ ꯄꯥꯏꯔꯝꯕ ꯋꯥꯏ ꯇꯩꯔꯨꯕꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯕꯛꯀꯦꯠꯇꯣ ꯃꯈꯥꯗ ꯈꯪꯊꯥ ꯊꯥꯗꯈ꯭ꯔꯦ꯫ ꯌꯥꯎꯔꯝꯕ ꯏꯁꯤꯡꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯆꯣꯡꯂꯛꯄ ꯏꯁꯤꯡ ꯃꯔꯤꯛꯁꯤꯡꯗꯨꯅ ꯅꯤꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨꯗꯤ ꯐꯅ ꯆꯣꯠꯈ꯭ꯔꯦ꯫ ꯎꯪꯂꯝꯕꯁꯨ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯉꯪꯂꯝꯕ ꯏꯁꯩꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯦꯞꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯁꯪꯇ꯭ꯔꯤꯛ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯀꯨꯏꯁꯜꯂꯛꯂꯕꯗꯤ ꯆꯥꯊꯣꯛꯈꯤꯗꯧꯕꯒꯤ ꯃꯑꯣꯡꯅꯤ꯫